Malemda khwaidagi chahi yamlaba meoi France ki Nun Lucile Randon leikhidre mahak masagi chahi chamagatara nipan sukhre Lucile Randon ing sok lising amaga chamapan nifu marida Holy Order laurabak tungda mahakpu Sister Andre haina khangnakhe Mahak Friends ki Taulonda leiba nursing home amada tumlingaida leikhidabane mahakna leiramliba nursing home adugi wangangloi David Travel na mahak leitabagi pau adu paumi singda khangankhe Sister Andre ing sok lising amaga chamapan supna marida kha thangba Friends ta pokhe mahakna hinglingai matamda Malemda thokiba lanjau ani thengnakhe loinana Friends ki Head of State 27 thengnakhre ahal loisilakpagi matik mamit Udraba amadi satpa ngamdana wheelchair da punsi lelakhibi Sister Andrina mangondagi hena naha oiraba meoi singbu hena luna chana tauramkhe matam khara Europe da khwaidagi chahi sangna hinglibani haina leiramlaba matung mamang chahi gi April thada Japan gi khwaidagi matam sangna chahi chamaga 18 fauba hinglambi Ken Tanaka na leikhidre matung Guinness Book of Records ta khwaidagi chahi sangbi nupi ama oina leirakhibane meoi bamana malem asida khwaidagi matam sangna hinglamba singi manungda kha thangba France tagi ingsok lising amaga chamapan humphudara taret tagi leikhidrebi jine kelmet na oire mahak chahi chamaga kunithoi fauba hinglamkhe